Baba Kurumjari. Kurumjari, good morning. Very good afternoon. Aigi di hujik pung taruk tara adagi Baba hoi ki na hujik pung 4:30 p.m. India gi. Ako imasu Delhi dagi yaubiri. Imana su. Namaste Oja. Kurumjari. Kurumjari Oja. Yam nungajak re. First of all, Babagi book Thaja Chanu kung bagi damakta congratulations. Aduna masigi pause tabata yam nungay adagi amu kahen na nungay na baba na Facebook ta message sabi na pada duna ay nakhale ako'y world sa kam na message sa Facebook ta para sa tum ay kipita sa lang lag pada ngon yam na nungay ba mapaw ki Ojaga Monica gi ming thajan jaraga thamjarabane hobi yema bine sori to ina kusinara again. Okay yes ako'y ngay na layrabani okay mana ako'y book club ta su pabira kanda he na promote na bagi damakta Hi Kung bado dum yagjay. Waja tumbi aday be maruna professor ado loina bag ay yagjay sidagi Delhi dagi. So nice of you. Thank you so much, Oja. Ado babas maina book phone bagi function se mathang da Facebook da stream to badi karika adu technique do ai di haitaba ado baba na hagira kanda akoi gi team bini thara aga akoi na smaina just yamna cham na camera se camera means phone se dum yunga ga thamaga akoi Facebook to the live oina thadok pane da aina khala me photo do uba kanda oza mayam na wangang baga du mayam da sado ga pra live oin thado di yam phajaga ni en khanba next time there will be another program on April 11. Okay. There'll be a seminar on my life and my works, literary works. Okay. Whole day let us communicate to each other, then we will try to set up, let us see. Yes, because I think like the technology is so good now. All we need is a cell phone, right? Duna phone do dum speaker gi manak to the thamaga speaker duna ngang ba do khoina record ta horaga di yamna mamal leiba dagi mayam na su yeng ba ya ba ko lakpa ngam da ba mayam da live oina thadok pagi do akoi coordinate tawraga baba gi da soina na akoi cover tawjaning. Oh, so nice. Let us look forward on it. Okay. Adudi babagi se ngasi book release taw base sige maramda dagi larik sige maramda babana amo kahana akoy mayamda kitang haibiyo. We had already communicated about this book before also. It took more than 1.5 years. It was put in the shelf in the press for a long time because of the pandemic. At the same time, the publishing charges or expenditure, everything was sponsored by my dear younger brother, Imojit Ngombam. He is the proprietor of the press, and he had done for a few senior writers of Manipur. He acted as a real publisher, nothing from my side. Monica nam wari shabda se pangra ko akhgi ibe mabina Lakshmi gi character da haifet based upne na tapchana de kari haine copy to gunate khitung oge maji international peace ki seminar gumba kari gumra yaugan ba madu maji hana khara training London da tawrabane London da khogi international strategy of peacekeeping conflict control ka haibra amakhak leheba maduda training tawrabani kana ina panjalli like to da aduga maje Canada California da Canada San Francisco gi Berkeley University da ki international peace ki matang da talk to sapneba madai da maduna han hore gi chapter adai da khara
experience khara thengna khare adudagi hojiki boyfriend hai tare ki hero ji do 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 ma jane United Nations UNO gi thabak tawba adu magi UNO gi office ti New York ta leibne adu ma San Francisco da thaba ama leibagi lakpatagi khabar da incident ama thokpa kogi Brazilian ko UFC ka ni koi fighting gi am leida madu yaw bu lakpa ma ma ju koi bu lakpa gi sum breakfast ki queue le min ba da mai ma khun kai na khar misbehave tawrak pudo madu shaw da gi police ga corner ga Brazilian je fare madu na hobne am gi sin je sum ai se par ojana par ga tabiro makha da yam ngai ni ya ngai ra ka lai ra bane ai di baba na ha mu ki aham ba ki interview da hai pa da su adagi adugi matung da ai hang na mu English ki translated oi ba dna adu su pa ja khre aduga baba ki character formation dialogue yam na nungai aduna masigi book sisu imana paraga koi tamin na ragani adu baba da gi kitang akoi na paragraph amatang pabiba gi request tawjari amtang baba na ama khagat piraga khoi myam gi tamak ta pabi hobagi dagi oina pajarage lotion bagi ju paba ya jana dugu aho se da mai ta pajarage hai Thaja Chanu na ngahak mamang da khankhibani ngasi mayam koirakpasida ai yaura amdrabadi ai mu pangba mi amatal ler maroi dabani chingthaktu yaubaga makha da yengtharubada samudragi ipaktu hek uruba mitkuptu dadi mangonda karino haifam khangdaba samin nama phorle asigumba samin asi hanasu ahum marirak thokhrabani yamna tangna thoi yamna tongali karino kadaidagi laklibano khangde ngasi mamangda uriba akoibaduna mabu mangdawno tawo taibang amada puri masigi samin sibu laklabadi sakhangdaba thawin singumba amana mahapu mabukning huba taibang amada hek puduna chatpagum tawi ngasigi asumna chingthak kumbadagi makhada ipa kumba amaka uraba mangonda asigumba tonganba malang khongoi amana hekta thengle taibang semba chinguga mahausa lairembigana manakta lakuna mangonda na pachikna karino khangdaba khara chibon hek nganglai mana angang ori ngai class 5 tamlingai makhurana magi machanupi thajagidi mabung amasung mache aduga maga pauminaba mopwaga makhoi mari makhuragi kardu da loktakta koiba pubikhi sendra chingthaktagi loktaki ipa ubada ahanbu oina mangon phaukhibani ngasigi samin sigumba ama ma ngayaktang tuminna lai tonglaba angang amagum loktak ipakta yengduna leikhi machina thaja namu kedorge loktak lairemina phaudorabro nangbo haina lagna boy kari boy lao haidna makhut sambiradna mayang matung inkibane sumaina introduce tawjare aham line jingji babana hujiki maming se Thaja Chanu oina kaukhibasi kamaina khanibano atum tang share tawi hojik se khoi manipur si khogi lon wahi wata se thaina gi yelonga gi wada yarge sijino khogi apuba haide apuba lon yarge sinagano english tagi boire bengali gi lon ji yam janjan galidna khogi meitei ron je adugumba yarge hapkanu kaina haibadu da aina thaja jina khara nupi gi mingdi yam pangna ga aina imagine tawjariba maithong adagi mawong magi nature si thaja kawbusna khwai pazana khalaga ta kawbi jane adu mingi jate hoge mayangi mingje yare kawnadre kona novel nata short story ibada ekhogi lamgi ming hakta sinno na kanna haibaduna sida sinarapane koi vineswari ga je kawbi yadre bo novel yamna phasai Thaja Monica ga kawnadre kawba yadre adesu phasai akhoi oiba ming phajaba tholakpa Thaja haise tha oidoineba
aduga thotna nauna khalhanba haitare ko tha hairagana munnaina translate tawgre aduga babagi cover the yekpiri do adudugi na kamaina tawkiba hujiki larik tugi cover dagi ise chingthak nupi cha ani khaktang awang bu chingthak tagi makhagi samudra se Pacific Ocean da ni yang ka doise hujiki West Coast ki USA ki West Coast ki mafam da ne ko heli je ina chingthak tagi asagi do mais tongan ma samin na magal na pura absorb to ni yang haning bane nupi ji yana pura haita mungon da kari gumba mana ta yeira boy ki bhab ta yang haning bane to thangchangdi sigi picture je aina puthorak pani adu sidai nupi ani khata hapchan biyo na makhon mani ko bam lai ma so literature yam phaba adagi ma artist oina ko theater artist na prithvi koiruraba makhon mani na ko singje mai kai uripok sida amal layaba mana hapchan bi bani makhum je mana compile to bi mane haita photo je udaina supply to ba okay oh babana pamisina hujik ocean sidagi awang ma mafam amadagi yengtharakpa adun ching awang baching amadagi hujik Pacific Ocean gi ipak se okay one ning bane ba ai like te yaw se adune ba okay no I always find it very interesting when an author thinks about the cover because that's what it makes the book, right? Iti ako'y nalariksi yung bakanda aham at ako'y titing sa lise cover sina oirakani at the title do na oirakani at na ay na ayam ba matanda ako'y di author mayam sita mo na khalise karino kain husik babana khalito wakandu da babagi idea ma yauridu tadragan da bahay tare ko adu umado adu na ay nakanjani nise okay aina sigi lairikida piningiba message ahambada akhoi maitai nupi singju internationally adum international thakta mafam khurimakta koi mayamna regard tongna ba yarbagi character leriba pokta banate haiba ani subada koi tamda leriba koi maitai singji horak phamje jat ki aiba historian mayamna ju phana yamna ire du tangdang bo amatta fazana gyan taba amta sini habje hoji bo yana bo amta leitri mada ai theory haita theory da khoji loina mak chingda leramba ngakta ne the makha tamji isingna pungthum tumna about 20,000 years back khogi anthropological changes hagadra tv gi change tawrakpasida khogi tampaksi isingna pungthan thalamba tamna sum kangi bada Masidayida Matamduda about 3,000 years back, we Pau Thaja China on the Burma on the Udorak Paneba. The Ching that our meeting Zina, Makoi Sata, Lago Uche Kapagavane, Koi ground, Kogi, they might a hobo posse, Moi, low overheat, cultivate overheat, farm to overheat, Adana, Uche Waya Sa Santala Tala Chav, a coin of Kang the Baguane. Yam 20 chara hele sa tan bu chakhraga sa phangtana halakba adu numite imung pumba chara ga henbi yam yawbu jan madai smai tawdana Burma rom da phau thaba chanare phau loga cheng onthoga chak chaba si chara hendre adu mai tawdana chingthak tagi sum mathang kumdarakpani hero ji ju heroine ji ju adu ma family dagi horakdoni adu gi mapok ke age Langon, haida koi maite ron da Langon je kare koi gi incarnation life join an hero heroine je incarnation life work na hanjan po ba mone je they never got union but this life they are going to get united to mana hope ne okay lotion bada lohongge tawkan hero je kidnap tawbieba kambo khoi gi gang kambo amana ada kidnap tawriba hero si mana nupi sina kalroni yamna kari haine magi training da koi physical fitness ki jo yawe ba ai sigi training de intelligence officer gum onana ba adu United Nations na sin bani moina sponsor tawga
mi khanba lakune mana Delhi da English ki PhD head declare head PhD phange na declare tawrpasida adugi parikha interview ma lawba lakune United Nations ki kangbuna ada ma sa tharubada khalakpa madai ma UK da chalaga tamubane ada moi taminaba nupi ani si ki international seminar Berkeley University da tawbai international seminar sida moi ojajna nupi ani si yam phagibane ngam sakpu khotpasu public speaking is training yawe madu loina hairabani kan moi je khalakkadoine moi makoina UK dagi ama Asia dagi ama thirao na usi Berkeley gi international institute sidagi hairakpadagi London da makoi oja orakpasina moi ni si favorite student and khala moi ni je tharapda unadoine London da koi na tinarakpani je America da unabda haraawda moi ni je adumana hawe ba wari je mathang mathang kana sena Manipur da hojiki heroes na Manipur da ma je IS thajabada IPS oina khalaktana pamda police officer hoire madagi di ma uniform ga selaga hojikan de nongmai paraga naharo nongmai pai ba koitan ga tanawji yam tawji ma yam pamjada yam hainajada ba ma mayam ni khangbi da ba intelligence department kumdal lejage na ma CM ji Manipur gi chief minister ji mai maruk amlo oiram gadoine marusina mana he hairi ge som tawbiba adai mana som tarubudi mai maming ji phalaktre naharo mayam ma je tanaba hore assassinate tawdoigi madagi sienga moi tanu fa nang Delhi la leiro nang gi life se Manipur da safe oidre hade Delhi da chapadagi Delhi da leiringai da kogi consulate New York da leiba kogi India gi consulate ki nopa ama intelligence officer jo oiba deputy chief haiba kanong ko una ena magi kano je madu sigiba madu sibagi thijinbo oina magi thabak tu nang oina pururo aduga ma je kamai to na assassinate tawdo thijalu jona yam chawbo kanomaga mission namaga sinarga ma New York da lakhibane haba madagi hojiki heroine je thenaraga dei wari je dum chathare moi lamga khara koi ai like ta khogi lam chapi travelog style yam hapkalle handa ke je henmalle habi mai am kana gi ai samuk chalure ba China da tour package Beijing dagi auraga dagi Shanghai dong chatpa dagi Hong Kong dagi Macau ga chatpa ai tour package ai phajana thare ba aduda adugum ka jo khare madade mai bi ma thengna khadoini kogi kana dagi hor aski foothills maya noi dagi charpa kogi tribal royal emperor hacking amagi macha no pising ma je mai bi oni yam kadi clairvoyant habra kano haina dai do clairvoyant clairvoyant na yam phawra prithvi on phawra mangond mai bi yem la khotpa adagi ma leram do si Macau sida kogi Las Vegas leiba koi jo sanabam do casino like to yaone ai hanulak tanu hai sanabagi casino okay casino sanabala apaka se mana as nang paisa yam phangani adai ta phangba adagi adumai tong leibisida moini gi moina restaurant amda changubada magi British magi hotel ni aidi mai husband chalaramba madi clairvoyance ki thabak sida paisa yam thokduna hotel ri yengjan ngamda mana sandoktana tawda the hotel sida magi advertisement amdi yoramba si clairvoyant si yam powerful tawbani na khoi hauji casino sida changudo ordi mangonda yengtho kan yawda hauji hero ge heroine ge sida do interest logdamna sumna kano jina maru oina thaja jina asangte chalo je ai mangdaga kari ka yam ui kana mabung ni khanbane kano hero jida de haidaba hero jina korau mo sekko maming je akhogi imanabam na forward ta sidi nomodoni korau ga thajaga unalaba novel ni kana ma forward ti okay moini jina tapada for abane noini je mapok ke ada incarnation tawdan labane nahangai union oidabani handaki jiti khar with maybe with certain problems certain sort of dangers or something like that on your way but
definitely you'll be united kind of hobby rabane haba adu yori mai dum chathabane adudi babagi character se akoina manipur gi su yamna reflect tauna iba su yauri character na taba situation haitare aduga outside world si su capture tawrakpa aduna yamna nungai ramgataba mali adu babana masi chang iba chang base kyamuk 1.5 year mukti phamme haise hujiki phongba khotpadani dana iba changhi basi matam kyamuk changhi iba chamuna about 1 year mukne adu lora matunda press ta pira matungina ina 1.5 year gum adudi 2.5 years muk change ba book si life oirakada ma exactly okay aduga iba matam se si babana ikibada kamaina ibiki ayuk kumbada ibiki bra natraga sangbada ibiki bra kamaina sagat bagi adugi reflect tawrakpa matamda haitar aina student oringai dadi ayukta larik pagadawsi ayukse yumdadi maram yamoi mapan hostel layibdai mayamgi matok tamda yahauji adum khar thengbadai nungdang atheng bawdai yam pagalle when I was a student the hojikti ahaloraga maram amu yam mole ayungan ta story novel ibaside ayungan ta da ibasina khwaidai nungai wakan and fresh oringai da khalli wakan aina kanoma express toge khanbadu wahi ga je phat phat thole ab nungdang da ina bu khon tumning boy kari boy confusion ga heta chat ke tabu namuki kinada incident to the natra bu chapter da igi bidu kari no kai nungdang da ta ngjang mong amuk tabdu morning da ji am fresh na ai pop ai wakhal paringa je phat phat chumna tara ai namuk sini sigi character na si tawrabani kai je ngjang ba connection je ayo early morning da na hele da na ai je early morning da ayamba tawri huju je ngon assignment so ahum leiri bane hujiki ma kon mani jina travelog am ya je ma jo hogi Site Academy gi award ka phangge bane travelog am ai madu mana ngon translate to na tawri adagi amana homer gi Iliad je koi naharon mayamna manipur amta leite pairi adum chathari hujiksu yamna nungai haidi babana si ahan oirakanda henna maram mogle edo tabata adu baba sa pung kya mukta hugatti aina hangjari sa khoi mayamna yingdiri ba mayamna haitare ko khoina khoi gi morning rituals aina yam important oina na khanjai ko yam productive oi ba ai samakisu morning se yam productive oi ai visit baba ga wari sari se angang mayam tumningai da moi tawringai da tawbani na aina tawgada ba se sat ta hoba aduna baba sa pung kya da hugatti aduga ibasida coffee thakbibra cha thakbibra kamai tawi adugi sikang haibi ꯑꯩꯈꯣꯏꯒꯤ ꯗꯥꯛꯇꯔꯒꯤ ꯐꯤꯖꯤꯑꯣꯂꯣꯖꯤꯗ ꯑꯩꯈꯣꯏꯅ ꯈꯪꯗꯕꯅꯦ ꯇꯨꯝꯕꯁꯤ ꯃꯤ ꯈꯨꯗꯤꯡꯃꯛꯀꯤ ꯁꯥꯏꯀꯜꯁꯦ ꯈꯦꯠꯅꯩ ꯑꯃꯨꯛ ꯃꯤꯀꯞ ꯊꯣꯛꯄꯅꯦꯕ ꯃꯤ ꯈꯔꯗꯤ ꯑꯍꯤꯡ ꯑꯃ ꯇꯨꯝꯕꯁꯦ ꯑꯍꯨꯝꯂꯛꯀ ꯃꯤꯀꯞ ꯉꯥꯏꯍꯥꯛ ꯊꯣꯛꯄꯅꯦ ꯑꯗꯨꯕꯨ ꯎꯏꯔꯤ ꯇꯧꯔꯒ ꯑꯃꯨꯛ ꯍꯦꯛꯇ ꯇꯨꯝꯊꯕꯅꯦꯕ ꯁꯤꯀꯥꯔꯗꯤꯌꯦꯜ ꯁꯥꯏꯀꯜ ꯍꯥꯏꯕ ꯃꯁꯤꯒꯤ ꯁꯥꯏꯀꯜꯁꯦ ꯍꯧꯒꯠꯂꯝꯗꯥꯏꯁꯦ ꯑꯩꯈꯣꯏ ꯃꯤꯠꯁꯦ ꯑꯩꯈꯣꯏꯅ ꯑꯣꯕꯖꯥꯔꯕ ꯇꯧꯔꯒ ꯃꯤꯠꯁꯦ ꯐꯠ ꯐꯠ ꯂꯦꯡꯕ ꯍꯦꯛꯇ ꯅꯤꯄꯥꯟ ꯃꯊꯛꯁꯤꯗ ꯅꯤꯄꯥꯟꯅ ꯀꯨꯞꯄꯒꯁꯦ ꯃꯤꯠꯁꯦ ꯐꯠ ꯐꯠ ꯂꯦꯡꯕ ꯍꯦꯛꯇ ꯎꯕꯅꯦ ꯑꯗꯨ ꯇꯧꯔꯗꯤ ꯃꯤꯀꯞ ꯊꯣꯛꯇꯣꯔꯦ ꯃꯤ ꯈꯔꯒꯤꯗꯤ every 3 hours to 4 hours tꯧꯕ ꯌꯥꯎꯏ ꯃꯤ ꯈꯔꯒꯤꯅ 1.5 hour ꯌꯥꯝ ꯇꯦꯟꯅ ꯁꯥꯏꯀꯜꯁꯤ ꯂꯥꯁ ꯇꯧꯏ ꯑꯩ ꯇꯨꯝꯕꯒꯤ ꯁꯥꯏꯀꯜ ꯍꯧꯖꯤꯛꯀꯤ ꯁꯤꯀꯥꯔꯗꯤꯌꯦꯜ ꯁꯥꯏꯀꯜꯁꯦ ꯑꯩ ꯈꯔ ꯁꯣꯔꯠ ꯑꯣꯏꯌꯦ ꯄꯨꯡ 2 ꯌꯧꯐꯥꯠꯇ꯭ꯔꯤꯉꯩꯗ ꯍꯦꯛꯇ ꯃꯤꯀꯞ ꯊꯣꯛꯄ ꯑꯗꯨꯅ ꯑꯍꯨꯝꯂꯛꯀ ꯃꯤꯀꯞ ꯊꯣꯛꯑꯗꯤ ꯇꯨꯝꯊꯕ ꯌꯥꯗ꯭ꯔꯦ ꯑꯗꯨꯅ by about 4:30 AM ꯁꯦ ꯑꯩꯒꯤ ꯈ꯭ꯋꯥꯏ ꯑꯀꯣꯝꯕ ꯃꯤꯀꯞ ꯊꯣꯛꯄꯁꯤ ꯑꯣꯏꯕ ꯑꯗꯨꯏ ꯃꯈꯥꯗ ꯇꯨꯝꯊꯅꯕ ꯍꯣꯠꯅꯔꯁꯨ ꯑꯗꯨꯝ ꯇꯨꯝꯗ ꯑꯗꯨꯅ ꯇꯟꯗꯅ ꯑꯩ ꯍꯧꯒꯠꯂꯒ ꯏꯊꯟꯗ ꯀꯣꯐꯤ ꯑꯃ ꯂꯣꯟꯖꯔꯦ ꯑꯗꯨꯗꯒꯤ ꯑꯩ ꯂꯦꯞꯇꯣꯞ ꯃꯃꯥꯡꯗ ꯑꯗꯨꯝ ꯐꯝꯕ ꯇꯍꯧꯕ ꯑꯗ ꯄꯨꯡ 9:30 ꯁ꯭ꯋꯥꯏꯁꯤꯐꯥꯎꯀ ꯐꯝꯃ ꯃꯇꯨꯡꯗꯗꯤ ꯋꯥꯁꯜꯂꯛꯑꯦ ꯑꯗꯩ ꯉꯥꯏꯍꯥꯛꯇꯪ ꯃꯌꯥꯝꯒꯤ ꯕ꯭ꯔꯦꯛꯐꯥꯁ ꯆꯥ ꯊꯛꯄ ꯑꯃꯨꯛ ꯌꯥꯎꯔꯦ ꯑꯗꯒꯤ ꯑꯃꯨꯛ ꯉꯥꯏꯍꯥꯛꯇꯪ ꯐꯝꯃꯒꯗꯤ ꯃꯈꯥ ꯅꯨꯡꯊꯤꯟ ꯅꯨꯡꯗꯥꯡꯒꯗꯤ ꯑꯩ ꯀꯌꯥ ꯇꯦꯂꯤꯐꯣꯟ ꯋꯥꯆꯞꯀꯨꯝꯕ ꯃꯌꯥꯝꯒꯤ ꯋꯥꯆꯞ ꯒ꯭ꯔꯨꯞ ꯃꯌꯥꯝ ꯌꯦꯡꯉꯒ ꯃꯇꯝ ꯂꯦꯜꯂꯦ ꯍꯧꯖꯤꯛꯀꯤ ꯏꯕꯁꯤꯗ ꯑꯌꯨꯛꯁꯤꯗ ꯏꯍꯧꯗ꯭ꯔꯗꯤ ꯍꯦꯛꯇ ꯃꯤꯁ ꯇꯧꯋꯤ
Okay. Yeah. So 4:30 to 8:30, I say 4 hours. Muki sida babagi ang productive time, creative time oy doy neba. Ato babana coffee tha is black coffee thakpirira natraga milk yauba thakpibra. Mara ama aikogi aigi imam nupa se moje cha thakte coffee ngakta the aikogi aigi cha nupi little flower da white Lina the lema. ongi da lina lema kana samdo ma mogi my husband je moi muje coffee da thae ina coffee ji phattabne kano yamna yaubne khoi kare ye caffeine du yam yaubne kaina hai ada coffee ki matang da koi doctor mayam gi discussion na mai tv da uhowe moina haibada mayam pangai hajan bani coffee na phaba yame di kain to adu da gi ai jo coffee mu thak ho sei amo khairam fajal black thai chini jina sugar free ai mild diabetes lebidagi anuba hana sugar free na mayam na tongnaram masi sugar di adum kha yawe na haina badagi ju hesitate tong na dum thakpa stevia ko bama thobane aba si africa gi vegetation dagi lok ne hoji india da ju kanna tharga india na kanna market to hobla stevia na madu khaga thaga khitin thumdre coffee ji di khatak si yawne na milk ti thakre black coffee na yam nungai na black coffee neba ai su black coffee tawzari so nice Ado baba ke no ne kan bad coffee se yamna thaga di phatte hai be wani to no mada amurak ayuk ki thakpasi ta di ke su kai da brain khale moi ai doctor su ayuk ki se coffee ma yaw draga di black coffee se yaw draga di makun pha de hai tar doctor jing duna khana di twice a day thakpa yam phayena dom hai aduna heart ki pangal hengalli ko gi energy hap hele caffeine jidi thadona yamna kanna coffee de abo caffeine jina health effect to de ko gi stimulate ka hena tawi ka na brain ji stimulate pangto de ngale tan ton ba phatte madugi after effect to amuk sidi depression lom da lai ka na thaina koi pharmacology tamak pu de caffeine gi effect je dum tamai do coffee da yaba caffeine je harmful yam oi banate yes it is caffeine chadagi di tea dagi di caffeine yaw coffee na hele di summe badu coffee da yaba caffeine je harmful oi de is stimulant no doubt but no after effect nothing gan mo yam kanna haina kare du ayu thajadana coffee thak chari si na hosi dagi aina babagi se lariki huziki thaja chanu gi matang da any additional happening ba lebiribra additional akhoi socio politico economical condition gi se ina khara dam palle adagi akhoi gi hojiki manipur da akhoi political history haida political oigadra oidra dikhangdra akhoi manipur se lai bagyan nathi historically politically manipur je masaya na sol akhoi ningthau macha sing sina akhoi khoi komna maithigri ju singasan munabdai ngakta ne adu nawai dagi hona singasan je masimna pomunda munaraga manipur gi prajasna awabana nangdana dum lakone adugi mathakta burmese na ngalaitana landaba ne manipur se aduna khogi mitai pakhang jing je chakcha matamda khongrai chal mapa jina khongrai chalaga he chabada ninga phamu chaw nang salan lakpada hawur nang horoi kaina kun na hawar ngi do phagi to na khoi phadoi na hareba thaina de dumai tong na mini ga madu manipur se there had been always certain problems of war, certain problems of wild beasts, this and that. Adu unstable, politically unstable or a koi ningdogi prince mayam sing sin it doesn't hold up. Yana powerful or burning dog massa sing sin to kar hele. Quite ahamba Bhagisandra massa margit dugas George Duganani 7 years devastation and koi sater kunta what one
adana moi masena sum tawrapasina adu sei tare khuntakpasigi 65 years complete oidingai da mo British na loksan giba British na loksan gi matam jidna Tikendrajit ka Pakasna gana makhoi gi yengthina ba khatana whole Manipur je history ma pura change to here karigumba moini na khanaram dadna khatang integrity leramaba adoidi kogi our history might have been something different oje se kogi mayam na ju amarom du phata wakhane adune adane ai politically am khanbai war na once the kingdom yang the forum ba jina adara siju Chandrakirti hariba ningthau ju yam powerful oiba ningthau ne British ko budi tinaba horaba British na budi khara laksan tawbiba aduna yam powerful oiba ningthau jing ji macha sing hak tak tai khogi history je yam thina phaina chakhiba aduna Tikendra ji Pakasna ju yam powerful oiba ningthau Chandrakirti gi macha hak tane aduna khogi British na khongjom da lan ngamgiba numit tagi khoi Manipur gi ningtambagi numit taagre ne tatna ai basina haina aisu madugi bha haifetang palle adugumbaje yarige democratic government labasi dasu khogi siengi phammunabada tatna crisis political crisis ya hujik singana koi madu wa ju khara palle ai novel sida Okay, yes, yamna bhai babana adu pandiri dai historical gi dusu reference pira kanda khara analytical oina akoina nungsina ba watpa akoi gi society si da uba hai tare aduna leaders ki marakta nungsina ba watpa du oiraga di madu ki conflict na prajada wabadu adune ba main di babana khara pandris yamna paninge duna once vinima thara kanda koi imada aina request tawzaraga aina tikmiti se pabati hai ta banate khara kuina changba hai tare launa paraga tawba aigi icha jing june ahan kogi lena laimagi mache dudi fajana hai hauji wawba doctor oigare madang di meteron ka jar pa bunga me duga ahum masidi khoi akom ani jimdi yadra bisa pinga de silong dum chakraba Manipur irang yam kan madada moina ka school de khatang ga theng la de pakhat pon angang yang phabi gre jala kan kanba matum yam ngai gi dum matam khare koi mu yam face tawgra modai da moina school de khatang e theng ku da restless to oiba kana de moji metai ron su kaya metai ron da mark so ita sonba ada kana de silong do ina ngan tan thagi dagi ngau de yam fluently fadana ngam ngammi adubu ibaje ibama sungai hei paawji yam wana paare aduna aina khanjari se akoina public da budi doina mak thado koi aduga akoi gumba pabada wabase sigi damakta imana pabi base record tawrakanda taba phangbagi opportunity ama pi basi babada hangjage masi kaibra kariginoga akoi gumba akoina Manipuri ngangbadi phasana haiba aduga pabada khara sonba aduna masigi larik si babana hujik babagi interview se tara kanda mayam se paninga kadoine ba adu English translation se laitri banina aina imada aigi oina personal request tawrakani ima pabiyu oina aduna aina chapter wise se para kanda record tawraga thamjage aina babada su hangatchari oh most welcome I would love it I would rather like it to be arranged so ojana abiraga mayam na ju khara tabi hobi yai aduga adugi program do I really like it and I would love it also aina khanjari se ki babagi books su akoina sales se publisher gi sales se lai nana bagi damakta adum akoina public ta doina chapter wise se thadok taba khara advertise ki type ta akoina phajaba machang oi batu khangkat laga public ta na thado oba aduga chapter wise pabasina subscription gumba tawraga mayamna doina mak taninga gadi adu sigi sida lakpiyu kain hairaga aina maina ama sagat ke na khanjai adu babaga dum tanarage masigi matang du yola kanda
Okay, okay, it will be beautiful. Thank you. adagi aina hana so hangjagre ko sigi lyric sigi content si tabata yamna novel oina irakpanina apaba amadasu nungaiba aduga magi reference su akoigi historical aduga akoigi society gi yawbanina amu kehena mahau henkat hanba haizabatare ado masigi translation se aina nahan baba ga informally wari sanabadati hangjagre ado mayam gi damakta amtang translation gi plan si leibra haibadu mayam da amtang haibi Translation Sidragadi. Hey, how you labor assignment as a woman, I lose a lagadi. A Paisagi, another Kanje do Namgadra Namoidra. I still doubt myself. aina YouTube ki power se aina babaga ai ge si una doini na aina yenge babagi means search tawraga and then I found this song by you moi hai se 6 songs. My own, yes, yes. My own lyrics, my own composition of the tunes. These are a little bit different from the AIR songs. The singers, they have not picked my lyrics, so I got a little bit disheartened and I compose myself and I sing myself. ado sigi se taruk ne hai se taruk se aina thi bada amadi phange ado masigi santokpa sina kamaina santokpa masi so akhoi gi program da dum happaga santokpa ta kaibra kamaina tausige baba Kaide, with all of my pleasure if you do that. Sumai tawbane khoi aina silong na thawak toringeda Bengali jingjisu isai yam pamje. Mase university da oja oibe Bengali amna mai anabagi ju oina lapune mathangi lapukana man doctor ju isai yam pame haina aina ai AIR gi research ne impala da sum sana bagi khar khar ju ngang mana tro ga aina ngangi ga dagi. Let us organize one program on the TV. Didi ke haida Silongi Didi ke center da I have talked to the director na koi isai pamjaba professional singer na tawe koi mari punjalaga program am tawse. You also prepare yourself with 4-5 songs kind of hi there. Mode ai nei phal ko kana sum wari sa da isai no magi musician sing ji de ai ga noina sum tinabani na mo tawon di ꯑꯩꯈꯣꯏ ꯁ꯭ꯇꯨꯗꯤꯑꯣ ꯉꯔꯥꯡ ꯅꯍꯥꯟꯅ ꯂꯤꯡꯈꯠꯄ ꯁ꯭ꯇꯨꯗꯤꯑꯣ ꯑꯃ ꯂꯩ ꯑꯁꯤꯗꯩꯗ ꯉꯥꯏꯍꯥꯛꯇꯪ ꯁꯛꯄꯤꯔꯨꯔꯕꯅꯤ ꯑꯩꯈꯣꯏ ꯍꯦꯛꯇ ꯔꯦꯀꯣꯔꯗ ꯇꯧꯒꯦ ꯀꯥꯏꯅ ꯇꯧꯔꯒ ꯆꯠꯂꯨꯕ ꯅꯨꯃꯤꯠꯁꯤꯗ ꯄ꯭ꯔꯤꯄꯦꯌꯔ ꯀꯩꯝꯇ ꯇꯧꯗꯅ ꯉꯝꯃꯣꯅ ꯉꯝꯃꯦ ꯑꯗꯨꯒ ꯃꯣꯏꯅ ꯑꯗꯨꯃꯥꯏꯅ ꯄꯨꯊꯣꯛꯄꯤꯔꯛꯄꯩ ꯋꯥꯅꯤ ꯃ꯭ꯌꯨꯖꯤꯛꯇꯤ ꯀꯌꯥ ꯐꯖꯅ ꯄꯨꯊꯣꯛꯄꯤꯔꯛꯈ꯭ꯔꯦ ꯑꯗꯨꯅꯤ ꯑꯩꯅ ꯑꯗ ꯁꯨꯝ ꯑꯩꯈꯣꯏ ꯍꯥꯟꯅ ꯀꯦꯁꯦꯠꯇ ꯑꯣꯏꯅ ꯐꯣꯡꯗꯣꯛꯑꯦꯕ ꯊꯥꯏꯅ ꯀꯝꯄꯦꯛ ꯀꯦꯁꯦꯠꯇꯣ ꯀꯨꯏꯔꯕꯅꯤ ꯆꯍꯤ 35 ꯃꯃꯥꯡꯒꯤ ꯋꯥꯅꯤ ꯑꯗ ꯑꯩꯈꯣꯏ ꯏꯃꯥꯟꯅꯕꯅ ꯀꯩꯅꯣꯗ WhatsApp mana amena WhatsApp ta tharok na mai fajare ba sound dagi koi ngang jing amana ma sam taru as tamo si keno da YouTube ta ai thador ke thado ya si yam pa bai wan mai am tabi ga as fajare kai ta ne na ma tharok thagat pirai ne it's only about 4-5 months now. adu huziki kano si magi si akoina magi da gedum stream tawba yai aduga only one khatang di phangda ngai ri adu baba hoina masi ya birati magi credit su dum akoina hapa yai ka masi recording tawbirak pasi adu na ni kaina min kumba da adu dang thabira ga di akoina masi hena promote tawba hena khanhanba adu tawjarak Project chin adum har je RK ko ima je films ki okay films ki music director ka si am oram bane da very unfortunate sigre nungaite yam adudagi hojiki YouTube to thagat pirisina Niranjan Usam koi mana khara hai ai tawene da on tawbi khem ma ju lyricist nei adudagi magi lyric ama handa Sahitya Academy na phong dore koi below 35 years ki khoi ahamba lyric Sahitya Academy na phongbi re ba paisa nungsa loi puthoga koina kari koi school center gi makhara leiba school jing da thonma maming do adu he thonma adugi kino se adugi makhada mana pinnacle music kaw
magi music ki my channel maming se Pinnacle Music ka we ada chumme baba na hai do baba gi se thakale amma ani ahum mari manga taruk thakale ba aduidi aina si se amma mam laukhatla kanda koina koi ki book club ki se hawada isai marakta amma mam hapsan bayaya ba aduga adudi huzik khara thengsu thengjalamani pung amma muksu wari sare baba su phambada khara waramani yam nungai re adudi baba ngasi unaba aduga mathang tarakpada su smaina once in a month akoi unaraga contents create tawraga outside world si the henkat halas Hi, very nice of you. I would look forward to it. Okay. Baba na bagay yate ko fasana section na laybiro any awara pa layrasu haybiro akoy na ngamba alap na layrasu mateng pangjarake Thank you. content me Monica, I know my some sugum better on the issue. I bigger handle. Haidari, hinging my uncle, and Irazi are in Colombo, hinging. No, yate baba hoy music aina pami se baba ki isai adagi saireng. And then I also want to talk very in depth, you know, akoy na irak pasida akoy gi nonggi oiba wakan na mayauraga ira ineba. So I'm thinking how best we can bring that up. Maybe I may write a letter to you because sometimes I feel letters bring out, you know, our inner thoughts and inner core thinking, and sometimes it's difficult to speak out. And so there are some ideas I have, but yeah, very happy. Babana su amna positively haibire dengarang pabung tumbina su haibire mana su yabire mana su haire akoi di technology si khara haiba wala banina ichana to bi hare di to biro ena maina haire de na khoi myam khutsamna rakanda masi publicize to rakanda mingon de hena khanghan ba adagi mina su yam ngai na tari ba moi se Nigeria dagi ga khoi Manipur dagi chakhraga Manipur di yam sijaboko aduna moi Nigeria dagi cheche ki chitari kaina moi maina ga message ka tarok pa sengon de yam ngai de China dagi tari pham dagi akhoi myam pun pham ma oi ba hai tare Yam Haina Koisidazu, Koi friend circle, literary groups in the Yam Tamae on the Sumai Togo, the Togo. Maroon Naron in the Yam Hayaba, technology, mobile, Koi Anji Haiteba. Other Narons in the Yam Tai Hai when Yam Naya. Tai. Adu gi gaps in aina filen tawning is at the aina ngarang pabung the hiramin amarom the di kai ngai ni pabung tombi se aina akoi magi di ojani dan aduna aina akoi mai ojani na mai na oina uba aduga akoi mana para akan sida magi writing si aina hujit consume tawrabanina aingonda asengba gi de aise personality growth se aina yamna akoi gi noiba akoi sinna thawai no ngaitana depressed oina leibse uplift tawbse kamaina tawni habse aina aigi yamna ke haitare yam pamjaba thabak ama oiba aduna masidai sa aidi training ga yam chatleba adu baba kamai tawni aina disidai sa isaga tamam piraga ko training ga chatluraga my concept se phangaga aina ga mu angang mayam sida si tawgadamni ka haira kan sina nahana koi masina pabung tombi ki the spirit of men aina mana adu parak pasida aina khalle pabung na khalle ba wakhan sing se aina mayam dagi ga chatlaga o moina khalle si phai hai se pabung na khandana leiram baneba aduna haibadi aina sandaba aina machak si khangudaba kineba aduna aina pami se masida maitai lomna ibasi akoina mo english tamu khara mu khapaga mayam ta khanghan ba doidi angang sing sinasu hujijik larik paris yamba matam the personality growth kisi mapan gi mi te kinga tane ba paris aduna aina pami na akoi gi ahan laman baba hoi gi kok te khalli se masi amna high thinking oi si akoina publicize tawra kanda nganga di tare dana tara di akoina role model do oi redan aduna role model oi bese akoi gi anak pada oi ragati hena aisu baba akoigi Manipur da leiba baba sina smaina khallati I'm still closer to that thought in adugi idea aduna ina masida work tawzari se aduna ina han no aga so haire
aina ka pisa ma ga pira ka seminar adaki workshop ka yauraga idea khara aingon da ai personality development da khangba ngamme hai city pabung na one essay do the yamai magi thinking do the mana tawisi kari gino mana mi khuding makse celebrity khatang da oi uba mayam every human being the magi spirit of man the my lo thok pa du ni kai na mai na ira pasida aingon da yam na ngai ba ma phawe hai tare maje hojiki manipur gi today gi Ojanilakanta ne na mayam hainari Ojanilakanta ji adumai toramba yamna thaganaba koi literary world gi yamna lemjaningai oiba pungjaningai oiraba ojani ma laigidre adu Ojanilakanta gi mo sinbinaba hoji oja tombi thole mayam waro no hoji loina hainari ma mayam loina ayamani yanaba ne kharabudi mari kanba mi yaningandaba kharabudi leitaba nate adugu aigadi yamno nate ma ibani ngarang na handa wari sa ahal marakte ibani da ngare mani da hujik se kana mani ngona wari tawre ya ba tai da amta thola khidre dai naharon jibudi yam dai re du mukhoi matam wa di ka mana mai wari da tawre ngona aduna yamna nungai pabung kasu baba kana su akhoi program si support tawbirakpa akhoi na once recording si thammagadi recording si di baba dum leiragada baneba aduna masi haraga akhoi ngasi gi session asi loisinjarage yamna thagachari aduga mathang tarakpada amuk next session da amuk hen wari saminasi okay